Yang tabir bukhai puno pu image TV na taram okcha bagaloyana Rajesh Kumar na khurumjari ngasigi maroi ba pauda governor laganation na kasum khulen da chatuna miyam ga unakre February 15 da pangthukadoriba G20 summit ki mangoina na social service mafum kya da pangthuknaki Jiban Hospital amasung Yangkhom Netramani College of Nursing gi tarani thoirak suba foundation day gi thoram pangthokre amasung IFA Open Football Tournament ki winner DMFC Morena oikre mapung we pau lobirasi Manipuri Governor Laganation na Kamjong District ki Khasom Khulen Sub Divisional Headquarter ngasi chatuna mafam dugi miyam ga unakre pangba yaba mateng pangani haina thajaba pikre Governor ngasi chatkiba kongchat aduda district level officers sing civil society organizations sing mihut sing village chief sing ga su unaki amadi Miyamna thangalakpa issue sing amadi grievances sing tabaga loinana miyamna pamliba sing panghananaba angamba thakta hotnagani haiki khongchat to the governor na Kasom Khulen Higher Secondary School da chatuna yangchinki amadi school asigi oja sing amasung mahiroi sing ga unaduna wariwatai su sanaki mahana school asigi hojik semgat sagatliba sing su yangchinki masida natana Kasom Khulen gi primary health center gi hojik oiriba phiam su kupna yangchinki Sub-divisional headquarters asigi Sadbhavana Mandap da Pangthokpa Thoram da Governor Laganation na hai mahana sub division asida lairiba miyamna mayoknariba khudong sadab sing khangdoknanaba amadi thidoknanabagi damak mafam sida lakpani mahai masil haksel connectivity maina singbaga mari lainaba issue singi matang da hena section na logani amadi mahakna yangsingani haiki anaba sing ningtina silver medal phanglakrabi Kasom Khulen dagi solimla jagogasu ikai khumnabu utkhi ngasigi thoramduda MLA ke Laisio Kamjong District ki Deputy Commissioner R. Reng Peter, Superintendent of Police Kamjong P. Manjit, atay official sing su saruk yabaga loinana makoina Governor bu Sub-Divisional Headquarters da harau tram na okay. Governor ki khongchat to da mahaki Secretary Waikom Bobishu loinaki. Haukiba sahi kungi mamang da palam kiba lengak amadi Department singi marakta wakalol tinadaba lairam kibana
ख्वाइरंबन इमा कैथेलगी अकोइबगी फिबम अमदी डेवलपमेंट थिंथबनी हाइना महूत मिनिस्टर वाई खेमसा नंगसी इमा कैथेलगी फिबम यंगचिनबा लाकपदा फोंदोखरे थासिगी तारनिपान द पांथोकदोरिबा G20 समिट का मई लेनना इमा कैथेल सेंगोत सागतलिबसिंगी प्रोग्रेस यंगचिनबा लाकिबा अदुदा महाकना मखाताना हाई स्ट्रीट वेंडर सिंगना इमा कैथेल अहुमगी अकोइबदा फमजिनबना कैथेल असिगी सक्तमदा मसक थिनिंगाई ओइरकलिबा असि अथुबा मतमदा लेंगाकी ओइबा फिरेप लाउथोकलगनी थासी 15 फावबगी मनुंगदा कैथेल अहुमदा चथरिबा सेमजिन साजिनबगी थबक लोइसिननबा पांदम थमली लेइता लाइरा तानबा लाकलिबा स्ट्रीट वेंडर सिंग असिगी अवाबा लेंगाकना खंगी तौबदबु स्ट्रीट वेंडर कयाना नियम कायना पोटफम फमजिनबा असिना कैथेल असिगी सक्तमदा चावना मसक थिहली मालेमदा नुपी खक्तना फंबा अचौबा कैथेल नि हाइना मिंथोल फंगलिबा ख्वाइरंबन कैथेलदा नुपाना पोटफम फंबा यावरी कनागुंबा सिंगना कैथेल असिदा नुपाना पोटफम फंबा थेंगनरबदी इम्फाल म्युनिसिपल कॉर्पोरेशन दा खुदक्ता पाउ फाउबियु लोइनना चेनरिबा मियोय सिंग अदुगी मथक्ता सबसाबा एक्शन लौगनी हाइना महाकना फोंदोखी ngasi sei kuni wangi governance ta coordination lai tabi mami tawi je adi pisha ji ta budget ji lakuna ta mi nama to ma sardi aponde but anyway sei problem nei bakhas di solve down ho na भारत की प्रेसिडेंसी मखादा पांथोकदोरिबा G20 समिट की सरुक अमा ओइना मणिपुर दसु लोकताक मपान द G20 की मिफम फमलगदोरिबा असिगी मंगोइनना ह्यूमनिज्म फाउंडेशन अमदी PAODAM बिष्णुपुर डिवीजन अनिना पुन्ना खुसम नरगा तिदिम लंबी की नाक यत्ता क्लीनिनेस ड्राइव अमा ngasi नुमित चुप्पा अमा पांथोखरे तिदिम लंबी द लेरिबा पब्लिक यूरिनल सिंग अमदी तेरा उरक कैथेल की नाक यत्ता मियामना हुंथोक लंबा फट हाउटी प्लास्टिक की बोतल पैकेट सिंग अमदी कैथेल असिगी अमोट अकाई सिंग ह्यूमनिज्म फाउंडेशन अमदी PAODAM बिष्णुपुर डिवीजन की अनिगी अपुनबा मियोय कुनमुकना सरुक यादुना सेंदोखी अमोट अकाई सिंग सेंदोकपदा नतना लमगी नागयत्ता लेरिबा मोंगसोंग सिंग कोकथोक्तुना तिदिम लंबी लुनाना थंबत नतना मसक हेना फजहनखी ह्यूमनिज्म फाउंडेशन की मैनेजिंग ट्रस्टी डॉक्टर वाहेंगबम रोकिसान सिंग ना पोंगदोखिबदा G20 की समिट मणिपुर दा पांथोकदोरिबा असि अखोई मयामगी चौथोक्चनिंगाइनी समिट असिगिदमक मालेमगी तोंगान लेबाक सिंगदगी डेलीगेट सिंग लाकपदा अखोई मणिपुर की फजबा लुनानबा अमदी मियोक मिसान फबा उथोक्तुना मालेमना फिदम नफम ओइबा मणिपुर अमा ओहिलसी हाइनसु मैनेजिंग ट्रस्टी असिना मखाताना मियामदा अपील तौरकली ngasi kakching lamdongda leiba jiban hospital amasung yangkhom netramani college of nursing gi 32 suba foundation day gi thoram ngasi hospital asigi auditorium da pangthokre ngasi gi thoram aduda dr sapam ranjan minister health and family welfare amasung DIPR na athoiba mitung jiban hospital kakching and yangkhom netramani college of nursing gi managing director dr y ashok kumar na thoram mapu loinana manipur lenga ki health services ki director dr KH Sasi Kumar Mangang Amadi RIMS Imphal की मेडिकल सुपरिंटेंडेंट डॉक्टर नेप्रम संजीव ना अखन्नबा मिथुंग सिंह ओइना सरुक याखी थोरम अदुदा मिस्टर डॉक्टर सापम रंजन ना मखाता अदुना हाई कोविड लाकपदगी मालेमदा हेल्थ केयर की लमदा इक्विपमेंट कया हेनगहन नबगी वखलोन अमा पीरिबा अमदी अकनबा मैकेनिज्म अमगा लोइनना होटनरकलिबा कया असि उरमदबसु याय मसी खुदिंगमक असि मियोइबा अखोइदा कोविड ना ताकपीबा परा अमनी लेंगाकी हाइबा लनाइगी हाइबा लेतना अना लायंग संगसिंग असि निंगथिना सेमगतपा मथौताई लेंगाकी ओइरबसु लनाइगी बु ओइरबसु अना लायंग संग हाइबा असिगी मपुंग ओइबा पांडमदी सेंदोंगी वाफम नते मियामगी थौगल निंगथिना तौबा अदुनी मथौतारिबदी ngasi jiban hospital na CMIT amasung PMJAY gi ana layang-bagi khudong saba piriba asimaksu Manipur gi miyam gi damaktani Asian Highway asida lambi gi khudong thiba ama thorakpa matamda jiban hospital asina yamna achouba kanaba kaya amasu miyam da PBD hainasu phongdoki ngasigi thoram aduda jiban hospital kakching amadi yangkhom netramani college of nursing da mathau tauriba thoidok hendokna mathau da pukning sangba doctor yauna tongan ba department singi
staff singda ikai khungnabagi mana sing lanthokuna pokning thogatpa phongdoki COVID it also has taught us a lot of lessons. COVID sinal the same apple yamna khara tambi. If COVID was not there, the same reality. Healthcare infrastructure across the world henkatnabagi wakhalon lai or henkatnabagi was it yamna akanna mechanism of the way would have never done that. This is everywhere. RIMS is post COVID. In terms of any pandemic, healthcare systems can improve the moment in terms of beds, in terms of oxygen, in terms of OT, whatever. It's also stabilizing the COVID-19 practice. Kamjong district ki manung chana leiba Maukot Hill Range ki Langsa village ki mafam singda paksana tharamba poppy pambi sing yantatuna mahankre poppy pambi yantatuna mahantan ki bagi Langjang asi Chief Minister gi War on Drugs 0.2 gi saru ama oina Manipur Police Department gi mityeng makhada Kamjong District SP Additional SP Ops amadi District Headquarter gi personnel NAB Forest First MR gi personnel sing 7th MR gi personnel sing amadi MPTC personnel sing na chathakibani poppy mahantan bagi Lanjang asi tha asi taruk tagi horakibani ngarang phawda ekar kunmanga romda tharamba poppy pambi sing yantatuna mahanki loinana ngasigi oina ayuk ngan badagi hoduna masing yamlaba personnel sing na makhatan ekar yankhai romda thaba poppy pambi sing numidang waram phawwa yantatuna mahantan bagi thabak chathaki loinana poppy pambi thabada siznaba loktang sang kayasu mai thadoktuna mahanki hari Imphal West District ki Badung Chanba Phumlo area da leiriba lofam sing asi hojik sayet naba leiriba lofam sing ni maram asina sayet naba leiriba Phumlo gi labuk area da Manipur Cricket Association na chanabung semgani hairiba wapam asi Phumlo and adjoining related areas welfare organization na yabangam loi haina organization asigi maikai dagi yaningdaba wapam phongdorli hiram asiga mari leinana ngasi Phumlo da pangthokhiba pawgi mifam amada organization asigi secretary CH Iboholna Salai group ki mingda Phumlo area da leiriba labuk sing asi nakhai sengba waruchin ama puraktriba phawwa haiba labuk sing asida kanagumba amatana khut thingjilakpa yaroi area asida leiriba lokfam asi matam sangnadagi court ki case leiriba mafamni masigi mathakta labuk sing asida ho amadi mahai barong thaduna yumpan balomi kaya amasu leiri lokfam sing asi kannanaba hotnabada Manipur High Court la wakat pada lokfam sing asida third party gi involvement yaroi haina court na rai pibasu leikrabani maram asina lokfam sing asida kanagumba mioi natraga organization amatana Phumlo and adjoining related areas welfare organization gi knowledge yauduna thabak amatta paikhatpa yaroi haiki Hello ubi nataba infrastructure mayam sepkot kani haidana changpo khongjang aibse akhoi lomi sing yone dik khwaidagi laibak thebani lomi sing asi akhoi low potho se lairaba lomi ngaktani na low uraga low phamdudagi phang pothok tuna akhoi angang nu bi isai su thakadoribani pham sing se manghan hitaraga di akhoi khamai tokduna akhoi angang sing isai su horo betung horo sing sikan mangang odoribno haibagi Resilience of older person in a changing world and introduction of elderly and palliative care in CMISA scheme in Tenopal District Haibatim the International Day for Older Persons in Gay Thoram Ama District NCD Cell NPICE with District Health Society Tenopal Napunna Sinduna ngasi Moregi Ima Kondong Lairembi Haraubungda Pangtokri ngasi thoram aduda Dr. Y Premchandra Singh State Nodal Officer NPCDCS CMISA Dr. L Tilakeshwari Devi State Nodal Officer NPPC NPICE amadi Dr. Jangkholun Chauthang Chief Medical Officer Tenopal District na maru aiba mioi sing oina saruyaki ngasigi thoram aduda more da leiba tongan ba community gi ahal oirba mioi sing da lemna layeng
चथखिबगा लोइनना मखोइबु पुंगनिंग थोगटप ओइना अचंबा खुदोल अमममसु तमखि स्टेट असिदा पालिबा बीजेपी की डबल इंजिन की लेंगाक असी डेवलपमेंट द डबल इंजिन ओइबा नते डिक्टेटरशिप द डबल इंजिन ओइबा लेंगाक नि हाइना कांग्रेस एमएलए टीएस लोकेश्वरना फोंदोखरे वफम असी इम्फाल ईस्ट डिस्ट्रिक्ट की खुंद्राकपम अवांग लेकाइदा लेबा यूथ डेवलपमेंट ऑर्गेनाइजेशन लिंखटखिबगी गोल्डन जुबली की थोरमदा फोंदोखिबनी थोरम अदुदा एमएलए लोकेश्वरना मखा तारदुना बीजेपी ना सेंटर अमदि स्टेट असिदा बखोई की डबल इंजिन की लेंगाक लाकपदगी चौखट थौरांग यावना हिरम कयादा उहोंगबा पुरकनी हाइना लाउरंबा अदु ngasi थबक ओइना उत्पा ngamdre मदुगी महुत लेंगा की एम्प्लॉइज सिंगी थागी तोलोप मतम साना पिबा ngamdre लोकल बॉडी सिंगी इलेक्शन तौबा ngamdre अमदि थबक तगी पोथारब सिंगी पेंशन फाव पिबा ngamdre असुमना लेंगा असि चौखट थौरांगी लमदा मनिंग हल्ले लोइना लेंगा की असोइबा अमदि मखोइगी मायोक्ता पेंदा वफम अमत्ता फोंदोकपा यादे एफआईआर हाइबा वफम सिलाना सिजनदुना नमथननबा होटनरी ड्रग के केस सीबीआई द सिनो हाइरुबगी एमपीसीसी की प्रेसिडेंट की मथक्ता एफआईआर पानबा ngamlaga मिसम मियामदी करी ओइरुनी एमएलए फावना लेंगा की मायोक्ता वांगांगबा किरिबसी डेमोक्रेसी की थोंगनते खुनराकपम एसीदसु यैखाई थिनगाई पिरकली अमरोमदा खुनराकपम एससी की अमत गायरबा नावरेम बिहारी कॉलेज असिबु लेंगा की कॉलेज अमा ओइननबा महाकना लम फावबा पुथोक्तुना होटनरंबा अदु ngасidi मियोय खरना संगसिलगा कॉलेज असिबु मुथतननबा होटनरे मरु ओइना हुरान लनादा नियम कायना टीचिंग अमदि नॉन टीचिंग स्टाफ कया हापचिले थोंग असिदा करप्शन की मायोक्ता थबक तौगनी हाइना लाउरंबा लेंगा असिनसु सौगटपगी मवोंगदा तुमिन्ना येंगदुना लेरे हाइखि नंगा में हेमा ताम तौसे आइगी थक्ति इशोरम ले याबिसिमति आइदी खंगबा चुंगबने न खले सी अंकल इबोबी मतमदा ताम कंटिन्यूएशन दा हमलक पाई मा मतम लोइदं जि कुंदगेसि होगे खोइ तमो बिरे मतम जि सांग सही कुंथान खोइ त पाई गदरा फॉर एग्जांपल मे बि मतम आइदो राजना मुकाने मुकुमनि तौबतबु सरकार से कंटिन्यूइंग प्रोसेस नि मन लुरम दब तो मथंग तंग लोर सनब ngakतनि ने मसागी खोइ गेम ब्लेम तौमबा से तोपि रे हरगा लोरम दब तो लुसमेबा तरुंग दब तौबिबा क्लियर कट अमम द तौबिबा अदुगा आई असोइबसु इसाना कमाइन खंगदागे इसाना खंगदि खर कत्तनेबा मीने खंगा हरगदो असोइबा हरगा साउबसिबु सिबु डबल इंजिन की आर्थरा फेब्रुआरी की तांग तारन थोइदा तोआन कल्चरल प्रोग्राम कयागा लोइना पांथोकदौरिबा ऑल मणिपुर यूनाइटेड क्लब्स ऑर्गेनाइजेशन अमुकोगी कुंट्रा सुब फाउंडेशन देगा मरी लेनना ऑल एज होम अमदी ऑर्फन होम कयादा चिंजा की पोलम सिंह मतेंग पांगदुना लाखिबगी लोइना फेब्रुआरी तांग निपान दगी तरा फावा नुमित हुमनी चुपना रिम्स अमदी जेनिम्स द ब्लड डोनेशन तौननुगिदमक ngasi हॉस्पिटल अनिसिदा अमुको अमदी मसिगा वकलोन मानन चटमिनरिबा मियोय सिंगना ब्लड डोनेशन तौबा होख्रे अमुकोना लुप असगी कुंट्रा सुबा फाउंडेशन देगा मरी लेना रिम्स अमदी जेनिम्स द ब्लड डोनेशन तौबगी प्रोग्राम असि नेशनल हेल्थ मिशन ब्लड सेल गा खुसमनरगा पांथोकपनी ब्लड डोनेट तौरिबा मियोय सिंगदा डिपार्टमेंट ऑफ ट्रांसफ्यूजन मेडिसिन रिम्स अमदी जेनिम्स की ब्लड बैंक के स्टाफ सिंगना मतेंग पांखी पासोई केंद्र की मनुंग चन्ना इम्फाल जिरीबम लंबी की लंजिंग अचौबो मपाद तौरिबा कल्बर्ट सिंह मतम साना लोचिंदबा असिना मिसी मिना यावबा अमदी एक्सीडेंट थोक्तुना असोपन कया यावबदगी खोइसाउनरबा मियामना लंबी असि मतम खरा थिंगिलुरे लोइनाना केंद्र सी एमएलए एस कुंजकेश्वरना मफम असिदा हक्थेंगनन लाक्तुना लंबी असि था असि ट्रहमदोइ फावबा उफुल थोक्तननबा इसिंग साइरगा कल्बर्ट असि सेमजिलगनी हाइबगी थाजबा पीबदगी खोंजंग अदु हंदोकी अदबु थाजबा असि मांगहलगदी थंगनबा नुमितगी खोंजंग मखाताना संगसिलगनी हाइना मियामगी माइकैदगी थमलगली खोंजंग अदुना मरम ओइरगा लंबी असिदा चथोक चसिन तौरिबा पैसेंजर गाड़ी यावना दनाई गाड़ी सिंह पुंजा खरा मफम अदुदा पंदुना लेखी हरी हिरम मसीगा मरी लेना एमएलए एस कुंजकेश्वरना हाई ngasi numit mangani fawbagi manungda lambi asibu sembagi thabak pairiba agency na miyam gi penanaba tawdrabadi mathangi numitagi thabak
lephanduna atopa agency da sinaragani Oriental College dagi langjing singkhong phawbagi lambi asi NHIDCL gi makada Avantika Kauba construction company amana subcontract tawduna lambi sembagi thabak asi chathabani company asina pamba lambi gi pak sawba sing lenga ki maikai dagi pireba phawbada matam chana lambi semba loisindaba laibak thibani miyamna ngasi iho horiba asimak maram chai ka hena upul hobuna lambi asigi nak yatta leiriba miyamna nangliba khudong sadaba sing asi kharada oirabasu kokpa ngamnanaba lambi semba loidriba phawba sang naina ising chainanaba mahaki maikaidagi sinlagani haina thajaba pikhi Khwairambal ima kaithel da mayai kaba nisa yu amadi maikuna singba sinnaduna kaithel sang manungla changbada working committee Khwairambal ima kaithel na athingba thamkibaga loinana war on drugs da saruk yazari mayai kaba chinjak athingba thamle haiba poster campaign su hodokre Chief Minister N Biren gi mityeng makhada changchilakliba war on drugs campaign bu sogat poina khongthang asi lokhatpani haina committee asigi maikaidagi thamlakli loinana popi yanba chatkibadagi sina phangkiba BDF and Premananda da committee asigi maikaidagi war on drugs ki athowa haiba mingthol piduna laikhidabagi mafamda minute ani tumina leptuna awa fogdokre Khwairambal ima kaithel da pangthokiba poster campaign hodopagi thoromda kaithel ahumgi committee gi co-convener Asem Nirmalana BDF personnel Premananda na fam khangdana mangkhraga siduna lairamba asina thodok asi drug lalonba amadi popi thariba singi aronba lalongni takpani laibak thiba misi asida senaba miyoi sing athuba matamda phagatuna matik chaba charak pibiu loina mayai kaba drug sungbada sinnaba popi pambi sing khaktamak yanthatpagi mahutta drug lalonduna khunai asibu singthananaba hotnariba sing maru phangna muthatnanaba hotnaminasi haiki Manipur Home Guard ki battalion in charge oina thabak puba Hurgadabi Kumari White Test Mala Roybu Asamba Kudol Pot Piduna Opagi Thoram Pangthokre Imphal East District ki Home Guard personnel singna sinduna Porampat Thawan Thabalekai Community Hall da Pangthokiba Sing Lemlaba Thoram aduda Manipur Home Guard Employees Welfare Association gi President Y Mangi Singh Yauna Manipur gi Tongan ba District Singh da Laiba Battalion Commander in Charge Singna President Member Singh oina saruk yaki Thoramga mari leinana Nauna Battalion in Charge oina thabak puba Hurgadabi White Tesmala Roina Pukning da Apenba Pokladuna Haikibada Home Guard na Hujik Manipur gi Laiba Law and Order Pagat Hanba Yauna Tongan ba Thabak Thoram Singh da Lawriba Thodang Singh Thagatpa Phongdokhi Karigumba Thabak ama Oidanaba Hotnabada Ngangna Kiba Sakna Kiba Kudingmak Ngakna Si Loidana Makatana Lakadaba Thabak Singh da Punna Amato Oina Honaminaduna Lepmina Si Haiki UPN pan ki sahi tarabu paladuna Congress leader Rahul Gandhi na BJP government bu sidakibagi wafam da Prime Minister Narendra Modi na Lok Sabha da wangang bada haikibada lisingani mari dagi lisingani taramari fawda UPN na lengak pagi matam da khudong saba khudingmak bu crisis da onthoki Laibak asida lokhatliba sakot thorang sing asibu uba ngamdaduna opposition na ningba kairi Jammu amsung Kashmir dagi North East fawba violence ki thautok sing thoki UPA gi government gi matamda inflation wangkhat ki laibak asina ningtam laba matung khwaidagi senja thumja gi changwangba matam UPA lengak manungda oikhi Modi bu saibuna makhoi gi wathok sing solve tawre haina khanjari Modi government na Gautam Adani gi business empire na growing tawda mateng pangki haina Rahul Gandhi na sidhaduna BJP government da attack tawkhibani sanabagi pau All Irengban Football Association IFA Irengban Sinduna Kaching District ki manung sana laiba Irengban High School gi sanabungda taruk suba cash prize 9 asides da Village Open Football Tournament 2022-23 gi winner DMFC Moren oikre team kuna saruk yaduna satakhiba chatliba sahi lisingani kuni thogi December kumapandagi chathaba hokiba tournament asigi ngasi DMFC More amadi Hero United anina Sanakiba final match da apiba matamgi manungda team animakna panjal amata chanaba ngamdabadagi kicks from penalty mark ta
manga ahumda maithiba piduna tournament asigi winner DMFC Morena oikibani tournament asigi ngasi loisinbagi thoramda Kakching SC gi MLA Mayanglambam Rameshwar gi loinabi Mayanglambam Nungsina athoiba mitung MD Badur Pradhan Irengban GP na thoram mapu amasung MD Zulfikar social worker na akhana mitung sing oina saruk yaki tournament asigi winner amasung runners ta mathang sina sel oina lupa lakh ama amasung runners ta lupa lising humdra amadi trophy amadi tongan ba mana sing su entokhi All Jiribam Sports Association AJSN na sinduna mamang thai kontra dagi hoduna Jiribam High Secondary School gi chanabungda chathariba 29 suba KC Malik Memorial Invitation Football Tournament 2022-23 gi ngasi sanakiba match da Sunrise na Digger ISSC Fullertol bu goal Nepal Suino da mahitiba pikre roibada marepo amuhanna Governor Laganation na Kasum Khulen da chatuna miyamga unakre February 19 da pangthukadoriba G20 Summit ki mangoinana Social Service mafum kya pangthuknaki Jiban Hospital amasung Yangkhom Netramani College of Nursing gi Tarani Thoirak Suba Foundation Day gi thoram pangthokre amasung IFA gi Open Football Tournament ki winner DMFC Morena oikre ngasi damakta di paudam pijaba matang asida loisinjare miteng tabira khwai puna pu amukha hanna khurumjari